Eyambana Chief Minister oiramni haibagi mingda sahi 13 hena sing amadi tamgi afaba mari semgatnaba honaramba misak amabu singthaba haibasi laibak thibani haina Information Center for Hill Areas Manipur isamgi hanagi President N Rajendra Elias boina phongdorakle wafam asinasi Manipur Press Club ta pangthokiba pawmising unaba amada phongdokhibani pawmising unaba duda mahangna makha tana hai haukiba inkumza lising ani Shupna ani dagi isam gi president hoina thau puduna sing amadi tamgi aset pamari semnaba hoina duna lakhi sahi 13 lom thabak tawduna lakhi ba sigi manungda ing kumja lesing ani ga 13 da border fencing khabagi issue ama lakhi matamda ishamna tawkiba thabak asi maikai kaya dagi thamlakiba wafam singda yumfam oiduna thabak chathaki Mashida aigi Eyambana Chief Minister oiramni haibagi mingda political minded lounaba honaba asi laibak thibani asigumba thaba asi makhata na tawdana ba wafam mahaki maikai dagi thamlakhi BJP topic ko CPI topic ko Congress topic ko political party loi the topic ko laati no shalane no meti yui no meti ekta boidre no meti ekta boidre ko meti ekta boidre ai na sikka ko biyo Saurpuri ngana mane si force emang itu kita net si kerja net na koi Europe dasar matam dugi koi rocket or kan signation thak bawa koi court bawa koi kaya sermana court bawa koi case of the court lagi si force